ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛ ꯄꯨꯈꯝ ꯐꯗꯤꯒꯣꯝ ꯈꯔꯁꯨ ꯍꯥꯞꯄꯦ ꯀꯣꯠꯅꯕ ꯆꯝꯐꯨꯠ ꯈꯔ ꯂꯧꯊꯔꯦ ꯏꯔꯣꯝꯕ ꯀꯣꯠꯅꯕ ꯈꯖꯤꯡ ꯇꯤꯜꯍꯧ ꯕꯣꯔꯥ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯗ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯁꯤ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯒꯦꯀꯣ ꯌꯥꯝ ꯑꯍꯥꯎꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯟꯁꯦ ꯀꯨꯏꯔꯦꯕꯀꯣ ꯏꯔꯣꯝꯕ ꯆꯥꯊꯣꯛꯀꯦꯅ ꯎꯃꯣꯔꯣꯛꯀ ꯇꯧꯔꯒ ꯂꯣꯜꯂꯦ ꯀꯩꯅꯣ ꯇꯧꯋꯦ ꯂꯣꯝꯕꯁꯦ ꯈꯔ ꯆꯪꯒꯦ ꯄꯥꯟꯒ ꯂꯣꯝꯕꯁꯦ ꯌꯥꯝ ꯆꯥꯅꯩꯗꯅꯀꯣ ꯂꯣꯝꯕ ꯈꯔ ꯆꯪꯒꯦ first bite 뭐가? 가지고 ꯆꯝꯐꯨꯠ bora 이러면 참 하와 뭐 좀 사. 샐러드 샐러드 하와 머쉬룸 강어네. 테스트가. 그래. 고bilei 흰에 잡아 꼽으지 않는 거. 우리 애빨 이런 거 짜더라.
ꯃꯅꯤꯄꯨꯔꯗꯩ ꯅꯍꯥꯟꯃꯨꯛ ꯊꯥꯔꯛꯈꯤꯕꯅꯦꯕ ꯃꯤ ꯆꯪꯉꯛꯄꯗ ꯄꯣꯔꯛꯄ ꯑꯗꯣ ꯌꯥꯝꯃꯟꯕꯗ ꯆꯥꯕ ꯂꯣꯏꯍꯧꯗꯕ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄꯨꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯐꯖꯩ ꯑꯩꯒꯤ ꯇ꯭ꯔꯥꯏꯄꯣꯠꯇꯣ ꯏꯆꯥꯅꯨꯄꯥꯅ ꯁꯥꯟꯅꯕꯗ ꯈꯔ ꯌꯥꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯐꯣꯟ ꯊꯤꯟꯐꯝꯁꯦ ꯅꯨꯡꯉꯥꯏꯇꯔꯦꯕ ꯆꯥꯊꯣꯛꯑ ꯁꯤꯁꯦ ꯅꯥꯀꯟꯗ ꯊꯝꯒꯦ ꯆꯝꯐꯨꯠ ꯃꯣꯔꯣꯛꯇꯤ ꯐꯖꯔꯦ ꯎꯃꯣꯔꯣꯛꯁꯤꯁꯨ ꯃꯅꯤꯄꯨꯔꯗꯩ ꯄꯣꯔꯛꯄꯅꯦ ꯇꯪꯈꯥꯏ ꯈꯛꯇꯅꯦ ꯍꯥꯞꯄ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯉꯥꯡꯕꯗꯣ ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯐꯖꯩ ꯆꯝꯐꯨꯠ ꯃꯍꯤ ꯊꯛꯀꯦ ꯍꯥꯎꯋꯦ ꯈꯥꯖꯤꯡꯅꯦ ꯑꯩꯅ ꯆꯥꯏꯁꯦ ꯍꯥꯎꯋꯦ
ꯏꯔꯣꯝꯕ ꯈꯔ ꯂꯦꯝꯃꯦ ꯑꯗꯒꯤ ꯕꯣꯔꯥꯒ ꯀꯣꯠꯅꯕ ꯈꯔ ꯂꯦꯝꯃꯦ ꯈꯥꯖꯤꯡꯁꯦ ꯂꯥꯁ ꯕꯥꯏꯠ ꯑꯣꯏꯅ ꯆꯝꯐꯨꯠꯁꯦ ꯍꯨꯞꯆꯤꯟꯖꯔꯒꯦ ꯉꯁꯤ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯆꯥꯛꯁꯨ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯣꯠꯅꯕꯒ ꯕꯣꯔꯥꯒ ꯈꯔ ꯂꯦꯝꯃꯦ ꯃꯁꯔꯨꯝ ꯀꯥꯡꯉꯧꯁꯦ ꯄꯥꯟ ꯏꯔꯣꯝꯕ ꯈꯔ ꯆꯥꯅꯕ ꯋꯥꯠꯈ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯅ ꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯌꯧꯕ ꯉꯝꯖꯕꯅꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ 1K ꯌꯧꯅꯕ ꯑꯝꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯉꯝꯖꯕꯗ ꯈꯪꯖꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩ ꯌꯥꯝ ꯍꯩꯗꯅ ꯃꯨꯛꯕꯥꯡꯁꯦ ꯇꯧꯖꯕ ꯅꯠꯇꯦ ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯗꯅ ꯍꯦꯛꯇ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯩ ꯃꯨꯛꯕꯥꯡꯁꯦ ꯁꯨꯝ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯝꯖꯕꯒꯤꯀꯣ ꯃꯨꯛꯕꯥꯡ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕꯗꯣ ꯆꯥꯅꯤꯡꯕꯗꯣ ꯏꯁꯥꯗ ꯑꯗꯨꯒꯤ ꯑꯩꯅꯁꯨ ꯃꯨꯛꯕꯥꯡꯁꯦ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤꯀꯣ ꯕꯥꯏ